Akasvani Imphal Nayani Devi na pahupajari. Indian Red Cross Society Manipur State Branch ki chahigi oiba mifam ngasi Lok Bhavan da Rajyapal Ajay Kumar Bhalana Sabhapati oiduna pangtokre. Mifam aduda branch asigi English hingani kuntaruk tagi kunmapan phauba mathau tawgadaba management committee sembagi matang thabak thauram sing amasung sel thungi matang da kupna kana nainaki thauram adugi saruk ama oinai Indian Red Cross Society ki laikhidraba member singi mafam da su minute ama tumina leptuna ikai khumnaba utki Thawbal Jila ki Khongjom Kheba Chingda leba Khongjom War Memorial Complex ta Khongjom de gi numit thauram pangthong ama mapung phana sem sabaloire thauram aduda Rajyapal Ajay Kumar Bhala amasung Mukhyamantri Yumnam Khemchan saruk yagani Thawbal Jila ki Khongjom de gi thauram pangtok pangwi akoibata security gi akan section thaurang local e Khongjom dega mari lainana transport director Khuman Them Dainana thopa cherol amagi matung ina hayeng pangthokadoriba Khongjom degi numit ka mari lainana miyamna chathok chin tawbada kutong chanabagi damak bus sing chen gadawri bus sing adu koirengai chingmairong thangmai ban lambi naga mapal wahengbam laikai kai sampat pisumthong lilong Thawbal DC office porompat andro parking singjamai thong yauna tongan bam mafam singdagi ayuk pung tarung akai taba da Khongjom gi damak Imphal tahdokani paumi singi oine Imphal gi Kaisampata leba DIPR office tagi basa ni lamtagani aduga sarkar gi karmachari singi oina babu paradagi thagani amaromda transport director Khuman Them Dainana hai Manipur da mathau pangthok lebe helicopter sing mahus hagum adumak service tawri miyamna tonga da thajabi genu amasung akupa marol khangning basingna Imphal International Airport atraga transport bibhag tagi khangba yagani Tonglawi tahdokpu yaningdaba phongdoktuna kaukhiba numit mangani gi shutdown gi ngasi marini chanba numita suma phangkaya da wakat mipam sing pangthoknari Imphal gi Khurai Lamlong Bazar Chingmairong Pangai Kanchipur yauna tongan ba mafam singda maira paibi singna wakat mipam chathari marak asida United Naga Council UN sina kaukhiba numit umnigi total shutdown gi ngasi nini chanba numita su miyam gi mahusagi punchida akaiba piri amaromda Thalon Bidhan Sabha gi MLA oiramba laikhidraba bungjagin baltegi misiga mari lainana ngasi Jomi Frontend Organization na ayuk pung manga dagi numidang waram pung taruk phauba Churachandpur da total shutdown kaukre shutdown asina maram oiraga dukan sing thonglonare lambi da gari chanadre school college thonglole Anglo Manipuri War lising ama chanipan marphudrama thoigi nongchup lampam da leibagi damak thawai tahakraba athauba sing da miyamna lei sukatpagi thauram ngasi Kanchipur da leiba Sender Robert Higher Secondary School da pangthokre thauram asi Justice Committee on Anglo Manipuri War lising ama chanipan marphudrama thoi Martyrs and Freedom Fighter of Kangleipak Manipur amasung Dissidents of Anglo Manipuri War lising ama Chanipan marphudrama thoina sinbani thauram aduda wangang bada Justice Committee on Anglo Manipuri War lising ama chanipan marphudrama thoi Martyrs and Freedom Fighter of Kangleipak Manipur gi chairman Jai Chandra Kunthaujamna hai Thauram aduda Sender Robert Higher Secondary School gi founder Phairoijam Landhoni Devi Akasvani Imphal gi Assistant Director News Thokjom Jogendrajit Major Laitam Muktagi Masunupa Laitam Sarat Chandra Masung Longjam Bapoilagi Masunupa Longjam Ronendra na chingba saruk yakhi
Malemgi atai mafamsingda pangthoknabagum ngasi lebak asigi tongan-tonganba mafamsingda malemgi arde numit thoram pangthoknari kumsi chaihigi hiramna our power our planet haibasini Uparashtrapati CP Radhakrishnan numit asina lakpada miyamda yaifa paujel piri social media da tagat pawarol da Uparashtrapati na hai miyam punamangna malembu yokhatpa amasung kanbagi thabak tawbinaba appeal tawri numit asiga mari lainana Pradhan Mantri Narendra Modi na hairi Malem asipu tungi mirol gi damang ningthina ngak senduna thamba haibasi aikhoigi ithawdangni paulojare